ngarang kokomina maru ba thotang lawraga awi doctor singa amasung miyamga lainaba mari kamdong phagat hangdage aduga akhoi ki pamdaba thongtok amumu akhoi laibak thiba thongto haidi anaba laikidaba yorpa matamda akhoi anaba ki maike ki miyamna akhoi hospital ki potse sing thugai khokai ba doctor amasung medical sinphamda leidaba professional singda khut thaba phuba chaiba simasi thohndana ba kamdong na thol loitake masi karmain torka akhoi phangadake karamba lambi phutoksigi haina khana bagi mi phama pangthokibase masi yamna sumba matang chaba aduga mathok tabu wa phama keno niana thoram niana ai adumaina ahamta thamjage yam sumi hoi ngarang tu ai isamapudi yahodare adubu hojik akhoi hiai na su tapira hiai su ngarang program aduda akhoi keno to ina compare conduct to wi na ai tajare aduna doctor singe mai kai takisu makhoi gi grievance mayam ama makhoi phongdokpa waphum lere aduga miyam gi mai kai takisu public akhoi gi keno ki passion party singi mai kai takisu odum makhoina pamjaba waphum sing makhoi thamnare aduna adumba thormatu yam phare doctor singa miyamga karmaina akhoi gi magi leinari bu khudung cha da sing tu loina lithokna raga haina raga akhoi gi bhap tamina ba se wakal tamina ba se yam phabo pot sak amani na ai lojai seme akhoi hokiba matam khara stage da hoi mingmuti palle rims hospital da laibak thiba thokdo khara thokre ado haripa laibak thiba akhoi gi anaba laikhidabagi wafam se thokdo se ada kamdongna to bono kamai to bono habiti khangdaba tan chana bani khangde natagana akhoi gi artificial oiba factor khara yawbra yawthabra adumadi akhoi na sabsana haibangam dare ekta karihane thangna na haitare ne khara thuna admana mioi ani uhum laikhidabagi thokdo ma thokhibse madudagi ne ba akhoi miyam gi maikai da hojik yam sathina khoirang khoisauna ba kari kara to pongna rise adana mamang da sadum thokiba lekre adigi atopa even atai hospital sing da sadum khara thokiba lekre private hospital sing da su khara thokiba lekre smaina akhoi gi laikhidaba yaurpa matamda adugi magi victim hagadra la daga laikhidaba adumba imgi maikai dagi miyamna akhoi gi hospital ka gi oiba potchei thugai khokai ba mamal atang ba medicine bokta thugai ba ki thokdok khara adum thokiba lekre Sima mayam si tingna na mahaydana akhoi Manipur Legislative Assembly da su kano tawna law ma pass tawdana akhoi hospital ki amang ata punamak akhoi madu tholiba mi kambu du pharga makhoida kano tawhunba singalan ba gaina adugi ka su punitive action ga su yawba adumba law ma pass tawga su hojik su adum enforce tawga leibane ba adubu adumba lei haiduna su ngasai ki miyam gi asawba khoirang khoi sauna ba adumdu hekta kano to khudak tekta tawrakanu habati yadaba adum kharti thokre haitare kari dagi thoi no haiste adum akhoi punabana loin tanari pau wari duni masagi se anaba ma pukhal emergency oiba wafam ni adaida ma se sor hon ba yarak tare doctor ongta lapi u thu nongta lapi u sor hon ba ware haire ana haiba matamda nurse ta haijare nurse na doctor leite ana haire adagi nurse kade doctor kobi u haire doctor ni atopa thabak ma tawri kholi an haire adagi doctor ki manakta salur kanda SI acho aruba thaba man tawri adaga karhenia ai kenoma aruba mi iri silor ga lake haire ade thogo magi wari ni ko ai hajare se ai ne ekta bapna sa jen bagi nate na hawai pau de yauki bachung tu ai sum habet recount to sapi wani adaida adum ana ko lekhi dara haire adaidi adudati adum ana to ki imu manu magi mari mata magi dam ta lai ba miyam de adum makhoi de adum asaw pu edana doctor dan matam sana lapiramagati ma du oxygen pisim khosana kharken yem biramagati anabatu atum hingam ba yabani habse aduna ngasai ki magi imu manu mari mata patient party de puklakpanina makhoi de sawrakpanina aduna ngasai ki makhoi karhen violent behavior do makhoi adum thorpani haitare aduna simbai thogdo wathok singsi matungda thondana ba akhoi doctor singa patient party ka miyamga public ka laina ba mari se phagatna ba wakal tamina bagi keno se phibam ama yamna tangai phanna lehen ba yam thina mathau tai hajaningi
aduna hojik ju habir tu ni hiaina doctor singsi na hojik doctor oil singsi makhoi yamna nauring matam class 12 hek pass to khib makhoi medical kana to study da sangkhrabani na aduna matam maduda makhoi karhani na khoi gi tongan ba akhoi society da kamdona akhoi behave to gada ke miyam ga public ka kamai to na deal to na gada ke wari sana da kamai to na haina gada ke mi amna khoirang khoi sauna na na to ka yamna langtak na wahang ma matam da aina kamdona pakhum piraga maki khoirang na ba langtak na ba ko han gada ke ka kan haiba simba psychological akhoi ki assessment hagadra simgi podcast si leirak ta ba aduna maru aduna ma su mi ko bani na ko doctor su mi ni na aduna mangon su asaw ba emotion na si mangon su loin yaw ba mangon su dum sounding ba dum pokani khoirang ba langtak na ba zak lam ba awa ba sok tha ba kari kara loin legi dori ne ba ma su adum ki pressure ma am to ki mar thabak taw bani adman thabak taw ngi to patient party ki mar to ki kara na kharana act ma ki anaba mapa wagera ma khura wagera mayam wagera matai ma wagera ima wagera adu kandaba yati habi wakhal da maso eta prap changsala ka sound as adu ngang sala phada doctor smi ko bani na maso adum kharti adum reactor pata bane ba asim gi wakham sing se aduna masi ki sapsaba akhoi gi kare hani concrete formula amadi ka su leiroi na khale hiai aduna sidi akhoi society ji oiba akhoi apunba keno amani na ai logjaningi akhoi gi societies ke apunba mental akhoi gi kare hani mentality masigi keno si asoi ba hagadra asi mate akhoi loina makki societies the level mipum khudim ta wakhal tamina ba khangna ba phathana ba aduka ingthana ba tapthana ba haiba se masi chen bamdi thokpani na ai khalle aduna asigi matang jitani akhoi ki ngasai ki akhoi kano ta masaknai ba doctor akhoi Dr. Lenin haitare ne Dr. Lenin na maki kano da tongan ma program ke ama lei wakhal pungning phathana leina ba ingna leitana leina ba hana all inter radio infal program sandu e adi tong ba makhum ka the school sing college sing institution sing da maki lecture p adum aikona adum loksin ba ya ba kaya ma yawe haitare asim ba awareness ki asim ba awareness p ba se seng har ma si mathuk tai ba public si akhoi miyam state hojik akhoi ki societies da thoi ba thok do wathok mayam si genguragadi akhoi kare hani akhoi mipum khudimuk se haiba su lekramni study ma khoi ki reporter akhoi psychology sorry kari kawai psychiatry department ki magi reporter jo adum haiba lekramni akhoi kana mentally unhealthy oiba akhoi wakhal puning sok halaba naraba haigtare adumba miyosing masing se akhoi societies ti kyam khalak le masing hengalak le haiba se adum makhoi Dr. Lenin gi masa kana na adum haidi bane aduna ngasai thoi batham to athom maya mama akhoi kana ta hoje thoi ba irang haigera kari haigege sima mayam sina akhoi punok se loinamak psychologically emotionally akhoi se sohal bangak ta win tawre ba aduna karima thogdo ama aina pamta ba khitang yaning da ba thogdo ama potsak ama adu nata behavior ma atopam de he ubaga hakta khodak ta outburst ta tor pa haita khodak ta exploiter pa emotion je ona reactor pa saugalak pa khud thabani khangde sin thibani khangde adagi kari hani hai roi da ngang oi da wahi mayam sinana miwonda sai ba khotpa singba mayam tawna baduna maram oiraga akhoi societies da pam da thodok sing se thok se sum hengal le haitare aduna singba mayam se ki phibam mayam punum se loina khan thamina raga akhoi gi miyam se da puning phathana leinana ba akhoi emotion control tawna ba kari matsak sing tawda ke haiba se awareness se ton ba site professional mayam amana akhoi piba mathau tai na ai thamjage sumnagi psychiatrist sing khaktana na taba psychologist khaktana na taba akhoi gi health ka mari leina ba health ka related oba atuge mental peace phangna na ba ki adumba related oba body sing se khudamoina yoga gi kamu harasine yoga gi onation sing art of living gi harasu kamdona akhoi miyoi ki wakhlon se phathar ga legeta ke akhoi gi asaw se control to ga ke haimna singba simake awareness se akhoi gi program class ati training simse khara pak sana akhoi societies the people gi mathau ai tare na ai admana thamjage he thaga chariuza